Akaswani Imphal Ningthokongzam Suni na pau pazari ahanbada maruiba pau Security Force na Kangpokpi Jila dagi yamlaba khusu khulai sing phagatle One Nation One Election ga mari linaba bill ani Lok Sabha da hayeng puthoklagani amasung Oman gi masket chathariba nupi gi Junior Asia Cup Hockey Tournament ki final da Bharat ka China ga thengnaragani Rajya sigi chingamasung tampaki tongan bajila singda ain kaiba pamdaba thodok sing thoktanaba security force ki maikaidagi akanba cheksul thorang lokhatli singnaba mafam singda security force singna thiba humbagi thabak leppa leitana chathari police ki pauna hai ngarang national highway 38 amasung national highway 2 da security ki akanba cheksul thorang ga loinana nongmada changdaba yadraba polam sing puba gari samnga kulumdoi Imphal da pushilakre Amaromda Kangpokpi Jilagi Khunko village ki jungle da thiba humbagi thabak chathabada security force na khusukulai sing phagat pangam khre pharaba kulai sing aduda .22 rifle ama 303 rifle ama .22 gi rifle maruni phumapan amadi magazine ama yauri Kuntra mathu shuba Imphal book fair ngasidagi State Central Library gi auditorium da horagani State Central Library Imphal masung Rajagi Art and Culture Bibaki 12 District Libraries na Raja Ram Mohan Roy Library Foundation Kolkata ga puna shinduna pangthokadoriba book fair asi tha sigi kunmari phawba chathagani Uparashtrapati Jagdeep Dhankar na hairi leibaga sigi konung nei Delhi da hauji mayok nariba haksang sokninga oiba akoibagi pheba masigi matangda matau karamna fagat hangadagi haibadigi thorang paikhatnaba khangankre Nai Delhi da National Energy Conservation Award lisingani kun marigi mana yenthokpagi thauramda Uparashtrapati na hai leibaga sina hojik mayok nariba akoibagi phibam sokchilagliba asigi matangda athuba matamda fagat hanaba aikhoi pumramangna honaminaduna thaurang kaya paikhatlasi leibaga sigi nagrik khudingmangna amato oina akoibagi phibam fagat hanaba honaminasi tabiriba pawasi Akaswani Imphal dagini One Nation, One Election ga mari lainaba bill ani Lok Sabha da hayeng puthoklagani. Kendra gi Ain Mantri Arjun Ram Meghawal na The Constitution 129 Amendment Bill amasung The Union Territories Laws Amendment Bill puthokani. One Nation, One Election ga mari lainana semkiba awangba thaki committee gi prastab sarkar na ayaba pikhibani. Masina lebak sinba thungbada mikhal amuktada pangthoknabagi lambi yatli Hanagi Rashtrapati Ramnath Kovind Sabhabati oiba awangba thagi committee aduna stakeholders sing Rajniti dol sing amadi akhang ahai singi mot lawkhibani thaurang asigi makhada mikhal tangkak ani thokna pangthokani ahanba tangkakta Lok Sabha amasung Rajya Vidhan Sabha gi mikhal matam amatada pangthokani aduga panchayat amasung municipality singi mikhal singna sadharan gi mikhal pangthokkiba numit chamani gi manungda pangthokani Pradhan Mantri Narendra Modi na hairi Sangbidhan asi leibaga sigi apunbagi maruiba yumbi oiri leibaga sigi tongan ba dharma jati pumrangna amata oina punsinduna hena mapangal kalhanduna sarkar asigi thabak thoram singna leibag asigi apunbabu ngangnabagi pandam thamli Lok Sabha da ngarang Sangbidhan semkibagi sahi 65 surakpaga loinana Sangbidhan asibu mai pakna leibag asida sanariba sigi matangda khanakiba aduda Pradhan Mantri na hai Maki sarkar asina leibag asida uniform civil code chananaba thaurang tauri masina Sangbidhan asibu hena masak thoalagani Mangna hai sarkar asina leibag asigi apunbagi saktam ngangnabagi damak tongan ba sakhot thaurangi thabak kayasu paikhatle Bharat amasung Sri Lanka leibag anigi wafam kaya khananaba Sri Lanka gi Rashtrapati Anurag Kumara Disa Nayeke numit humnigi khongchata Nai Delhi da thunglaragani Anurag Kumara Disa Nayekena Sri Lanka gi Rashtrapati gi pham paikraba tungda Bharat ki ahanba khongchat oina leibag asida thunglagadabani maki khongchat asida Rashtrapati Draupadi Murmu gasu unaduna leibag anigi oiba wafam kaya gi matangda wari sanagani Sri Disa Nayekena Delhi da pangthokpa laloliti ki oiba thauram amadasu saruk yagani mahak Bihar gi Bodhagaya dasu chatkani National Highway Authority of India
NHAI na lebak asigi highway singda gari sing chathok chachin tawbada asoi angam thoktanaba amadi makhoi khudong chanabagidamak anoba route patrolling vehicles Rasmark Sathi thamnaba thaurang tawre masina highway singda chathok chachin tawbada aki ekhang pokpa hantahalagani vehicle asida anoba makhalgi road safety tools sing amasung advanced communication system yaure Oman gi masket chathariba nupi gi Junior Asia Cup Hockey Tournament ki final da Bharat ka China ga thengnaragani Mamangi champion Bharat na Japan bu maithiba piramduna final yaw khibani amaromda China na South Korea bu anishuba semi final da thoiduna tournament asigi final changlakpani ngasi phungba pause singi maroiba pausingi damak hojik Khaidem Geetchandra leire Geetchandra Thagachari Suni Nongmai kapnabni haiba thodokta ama sire khulai kaya phagatkhre miyamna yaningdaba phongdokkhre haiba pau ningthokaba numita one nation one election bill sansatta putholagani haiba pau amadi Chorachandpur district ta logi wangmada lam ekar mangaga dasmik taret ta tharamba popi pambi sing manghankhre haiba pau yauna tongan ba pau sing ngasi Manipur da phongba pause sing ya han balamaida maroiba pau sing oina phongnari pau sing asi tongan ba mongda headline tawduna Huelan Pau, Naharogi Togdang, Isel Express, Manipur News, Sana Laibak, Pongnafam, People's Chronicle, Sangai Express ki edition animak, Morning Bell, Imphal Free Press, Pau Sing Asida, Maruiba Pau in a Fongnari. Manipur Lan Changtharakpadagi Law and Order Porong Toklabra Haiba Pau, Huelan Pau da, Banner Headline Tawduna Fongli. Ningtho Kabanumita, One Nation, One Election Bill, House to Putokani Haiba Pau, Naharogi Togdang Pau Sigi, Anishuba headline tawduna phongli pau asi atai pause singdasu tongan mamongda headline tawduna phongnari Alfred Amadi Kalyan Banerjee na Manipur gi issue parliament ta puthokibagi pau Isel Express ta anishuba headline tawduna phongli Manipur da thokliba irang religion ga mari laina de opposition na politicize tawna ba honai haiba Amit Shah gi wafam amasu Manipur News ta maroiba pau ina phongli matam kuirabagi tungda Manipur Police Commando gi Mahosagi Tabak Thoramdu amuk haurakle Police na miyoi ama hatkre kulai kona na taruk phare khulngakpa hatpa phaba irang haurakre haiba pau sanalebak pau se gi ahanba headline tawri Sumang Lila Festival lisingani kunmari haudokiba thoram aduda Manipur gi tungam chat sembada Sumang Lila na soba thodang lauri haiba buda chingthang gi wafam pongnapam pau se gi ahanba lamai da phongli Indigenous Cultural Festival lotion kibagi pau People's Chronicle pau se gi ahan balamaida maru oiba pau ino phongli puari ga sagon nariba ningel thongkhong lengak na han na yengbidana thamli haiba pau Sangai Express Manipuri edition gi anchor kalam da phongli pau asiga manaba pau tongan ba mongda headline tawduna Sangai Express English edition gi ahan balamaida su phongli BR on a border fencing khaba gi thabak tawre haiba pau Morning Bell pau se gi ahan balamaida phongli National Lok Adalat Lupa Koti Ahum settle tawkhre haiba pau Imphal Free Press ki ahan balamaida maroiba pau oina phongli Suni Thagachari Geetchandra aroibada maroiba pau amok Security Force na Kangpokpi Jila dagi yamlaba khuchu khulai sing fagale One Nation One Election ga mari leinaba bill ani Lok Sabha da hayeng puthoklagani amasung Oman gi masket chathariba nupi gi Junior Asia Cup Hockey Tournament ki final da Bharat ka China ga thengnaragani pauloi jare